Chesam Abdul Kadir gi misigi matangda Komidok Bazarda Mioicha Kayana Thoraktuna Human Chain Sembaga Loinana Candlelight Vigil Toukhre. Komidok Social Development Club KSDC, Komidok Local Development Committee KLDC amasung Social Islamic Development Organization Sidona Punna Sinduna ngarang Komidok Bazarda Human Chain Semduna Khongjang Changsinbaga Loinana Candlelight Vigil Pangthokibani. Khongjang aduda Mioicha Kayana Chesam Abdul Kadir gi Mihat pu Yaningde amasung Mihat asida chenariba men accused oiriba Arambai Tengol gi leader Longjam Khababu mari leinaba singna athubada faduna ahakpa dandi pibiu Haina kholau kayasu lauki. Yatina happy graba Chesam Abdul Kadir gi misi eduki matanda apai ngasi Mihat adu Yaningde bagi kholau ni apai ngasi jadi basi masida Mihatina happy graba mima nadraba Abdul Kadir gi justice asi maram chana hanjaningi sumai tauduna mamang doso kaya happy gre maram aduna akoi ge Manipur da iriba pangan khunai singgi thamoida akiba tuyungba Toukhre baramaduna asumasi matung amohana taudana bagi dama akoi ngasi asi akoi ya punda waref lomina bani masida akoi gi eti gi ni haiba unit kayano maduna yathina hatuk khaba chenari ba bioi mingoina pandarabada Mr. Khaba mahaku athoba matamda mari lainabo authority na habiraga hairiba Chenariba mipung khodimak adu dandi pibiu haibasi aikoigi ngasigi sili langliba maikai degi apil tokjari